하와 싸부도 아주 둥그라 하고 수네. 아직 그래. Good morning guys, welcome back to my channel. And nung ay bini kali, kumagi maya, yung biro gito punito po na re. Kung tara makai swayta. Yaran ne. Ma, oren kung tara makai swayta ready lay ro haba. Mga si ato pa equipment kasi laitin haba. Ato ne maday da po ma phone tora ge haba. Ato ga dum laon haba. Ay usi kino tan lay ro gi ge. Lay ro. Lay ro. 정절아 말하는데 통 아니 정황이 있더니 그냥 울체스러 말하면 과연 호이 러게 좀 야이드나 호이 야이 아도 햄 아도나 마나바다 폰 또 그래 보고 마나바 아기 텐티 삼을래 क्वालिटी हाँ मैंने ब्लीच खाली तू ना मागी तू तो अगर कोई मागी या क्या फट ये पको नान ची है तो मुझे जल्दी ये तो पीरोगे तो बा अगर ना जितना नंतर ले रुकी क्या तन चानिंग है रे चन पाजू आयु तन चानिंग है लो तन ले रु रे चले सी तो बा समय ना रो कोई लोग रखे से वन चागेरा टू चागेरा तन ले उरे सिले हिजां ये 시간에 자기 चलो अदुगा थाना मको हिजां न मदुदी चारो अदुगा अदि मदुना मा बा थाना म आइनि पिदि चारो इन हाय बको दुनि इचन पाइ बनि चाथोगे तन जकांदे होब्रा फ्रेंड को कथेन पुंगे वे चकन हेनो माना गरा नोइ हाइना गिबु दुबो चाक तुओ को हायब्रा बा पुंग मनि दादा Cuman sih, yang sini, tengok. Wow, sui di pos tadi, mangan yang ngale sui tadi. Kau tiba je pos tadi guna he, kau besar kini, high five, tung, sini, tung, ni bapa nak kau besar kini high berana, ha, kau itu ni dah macam ni bapa, yo bapa is telling lie, kau ngapa telling lie, no, yes. Hei, pacogi bisa leru ko, kau apa? Tabra, bye. 장절로 Kromo, like. Wow, magi like. Lepas kau yang kali ko, good. Bye. 만남 남들이 부부만 남들이. 공속 들어가 Bye. Kira kamali ka. Udre mamme. Hoy ko katin da chapa khaini duna sak to ko pung kya waitana. Ha. Kino khani gi di nu ngara ibi jaga po phongi di chapa ka na ga. Sangam ni tuye ba. Pu na ba phati ba. 제로 돈비 마찬 줄때 어머니 걔노도가 판 포지도가 레로 그래서 풍따라 다살래 보고 너나 보고 보폰으로 라온 하야 그마기 야양 보기도 좀 더 얘기로기게 난게 좀야 시시 농아이다부도 어둠 하요 나는 하이들이 그 많이 강게 보여 rồi chỉ là chỉ mà thật sự không ăn lo mà lấy với mình đó xong rồi hai cái đi vậy không nào đi hàng cái gì lại mà không gì mà bị thôi lên nè không ăn cái đâu vậy 아저이네. 아들 시라드랑 구리 사비로 주는. 마락마락네. 아이도 잡아 이다니다. 보이네. 아다 마락마락다 아이디 ngasi 자라가 ngasi 파레나 하영 잡아 하영 마디 떠가 옹디 자그래 봐. 아도 마도래 노데 딘티메라 봐. 까이돌는 진짜 비싸 안 잡아.
ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯂꯣꯏꯔꯦ ꯀꯣ ꯑꯗꯒꯤ ꯁꯤ ꯐꯣꯂꯣ ꯑꯞ ꯇꯧꯕ ꯑꯣꯏꯅ 3 or 4 days 4 to 5 days ꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯁꯦ ꯍꯥꯏꯔꯦꯕꯀꯣ ꯔꯨꯠ ꯀꯦꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯑꯗꯨꯃꯥꯏ ꯑꯝꯇꯗ ꯂꯣꯏꯗꯦꯕ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯑꯗꯨꯅ ꯆꯠꯂꯒ ꯔꯨꯠ ꯀꯦꯅꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯐꯔꯦ ꯌꯦꯡꯊꯣꯛꯏꯁꯦ ꯅꯍꯥꯟꯗꯒꯤꯁꯨ ꯃꯌꯥꯗ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏ ꯃꯌꯥꯗꯤꯀꯣ ꯁꯨꯃꯥꯏ ꯃꯌꯥꯗꯤ ꯑꯣꯜꯃꯣꯁ ꯌꯥꯎꯔꯗꯒꯨꯝꯅꯤ ꯑꯩꯒꯤ ꯐꯕ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯌꯥ ꯌꯥꯎꯕꯁꯨ ꯎꯗꯦ ꯑꯗꯨꯗꯤ ꯌꯥꯜꯂꯨꯃꯨꯛ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯣꯛꯄꯗꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯌꯥꯝꯕꯗꯣ ꯃꯗꯨ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯃꯗꯨꯗꯤ ꯀꯟꯁꯦ ꯍꯥꯏꯗꯣ ꯃꯥꯅ ꯃꯗꯨ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯀꯣꯞꯄꯛꯑꯅꯦꯕ ꯆꯍꯤ ꯑꯃꯇ ꯑꯣꯏꯔꯁꯨ ꯀꯟꯕ ꯌꯥꯕ ꯎꯗꯤ ꯀꯟꯈꯤꯁꯦ ꯍꯥꯏꯕꯅꯦꯕ ꯃꯥ ꯍꯥꯏꯗꯣ ꯀꯟꯕꯁꯨ ꯌꯥꯈꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ 3 or 4 to 5 days ꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯅꯤꯀꯣ ꯆꯠꯁꯦ ꯆꯦ ꯆꯠꯂꯣ ꯌꯦꯔꯨꯝ ꯑꯃꯒ ꯐꯨꯠꯂꯛꯑꯕꯅꯤ ꯏꯪꯈꯣꯜꯗ ꯂꯩꯍꯧꯗꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯈ꯭ꯔꯦꯕ ꯑꯩꯅ ꯕꯤꯖꯨꯃ ꯃꯀꯣꯛ ꯈꯔ ꯆꯦꯑꯦꯅ ꯇꯧꯕꯀꯣ ꯉꯔꯥꯡꯅ ꯈꯤꯇꯪ ꯂꯤꯡ ꯇꯧꯋꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯌꯨꯛ ꯃꯀꯣꯛ ꯈꯔ ꯆꯦꯑꯦꯅ ꯇꯧꯕ ꯑꯗꯨꯒꯤꯅꯤꯗ ꯃꯥ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒꯦ ꯐꯣꯟ ꯇꯣꯛꯈꯤꯒꯦ ꯋꯥꯀꯩꯊꯦꯜ ꯆꯠꯅꯤ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯆꯠꯂꯔꯣꯏ ꯗꯦꯟ ꯀꯣꯛ ꯆꯤꯛꯈ꯭ꯔꯦ ꯍꯌꯦꯡꯕꯨꯗꯤ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯩ ꯈꯪꯉꯦ ꯃꯥꯒꯤ ꯀꯣꯛ ꯆꯤꯛꯄꯒꯤ ꯂꯥꯏꯅꯥ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯦ ꯁꯤꯁꯤꯅ ꯏꯆꯥꯅꯨꯄꯥ ꯏꯕꯥꯅꯤꯒꯤ ꯑꯃꯗꯣ ꯆꯥꯛ ꯂꯥꯝꯃꯦꯅꯕꯀꯣ ꯏꯆꯥꯅꯨꯄꯥꯗꯣ ꯃꯇꯝ ꯊꯦꯡꯖꯔꯛꯄꯁꯤꯗꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯎꯔꯨꯝꯗ ꯂꯣꯡ ꯐꯝ ꯂꯩꯔꯝꯃꯦꯅ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯆꯥꯒꯠꯂꯛꯑꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯒꯤ 우티 ꯊꯣꯡ 초콜릿 우티 ꯆꯥꯊꯣꯛꯑꯒꯦ ꯌꯦꯔꯨꯝ ꯆꯥꯔꯣ ꯌꯦꯔꯨꯝꯁꯦ ꯍꯥ ꯌꯦꯟ ꯆꯥꯁꯦ ꯍꯥꯏꯀꯥꯟꯗ ꯌꯦꯔꯨꯝ ꯀꯣꯛꯂꯛꯑꯕ ꯌꯦꯟꯗꯣ ꯆꯥꯊꯣꯛꯁꯦ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯈ꯭ꯔꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤꯀꯣ ꯄꯨꯛꯁꯦ ꯑꯦꯁꯤꯗꯤꯇꯤꯔ ꯏꯟꯗꯥꯏꯖꯦꯁꯟꯂ ꯇꯧ ꯂꯩꯔꯕ ꯉꯁꯥꯏ ꯇꯟ ꯅꯨꯡꯗꯣ ꯆꯥꯔꯨꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎ ꯉꯁꯥꯏ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯍꯦꯟ ꯆꯥꯒ꯭ꯔꯦꯅꯦ ꯇꯟꯗꯣ ꯌꯥꯔꯣꯏ ꯑꯦ ꯆꯥꯗꯦꯗ ꯑꯅꯤ ꯈꯛꯇꯅꯤꯗ ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯄꯤꯔꯤꯗꯨꯗꯤ ꯍꯥꯎ ꯑꯆꯥꯕꯗꯣ ꯑꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯣ ꯁꯨꯅ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯑꯃꯨꯛ ꯐꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯐꯕ ꯂꯩꯇꯕꯅꯤ ꯍꯤꯗꯥꯛ 이노 탁하더라. 이노. ꯅꯨꯡꯁꯤꯠ ꯄꯣꯛꯈꯛꯀꯦ ꯇꯧꯕ ꯆꯥꯕ ꯇꯨꯝꯗꯕꯒꯤ 이노 ꯊꯣꯛꯅꯤ 이노 ꯑꯩ ꯍꯟꯗꯗ ꯀꯩꯝ ꯆꯥꯗꯦ ꯉꯁꯥꯏ ꯇꯟ ꯆꯥꯔꯒ ꯎꯇꯤ ꯆꯥꯕꯗꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯩꯁꯦ ꯈꯪꯂꯕꯅꯦ ꯑꯣ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯔ ꯊꯂꯤ ꯇꯧꯋꯦꯅ ꯉꯁꯥꯏ ꯆꯥꯕꯗꯣ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯕꯗꯣ ꯑꯗ ꯐꯝꯗꯕ ꯀꯥꯟꯗ ꯃꯃꯥꯡ ꯇꯟ ꯆꯥꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ 이노도 ꯊꯛꯆꯟꯕꯗꯤ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯉꯁꯥꯏꯗꯤ ꯑꯁ ꯋꯥꯗꯅ 와보다 자연스러운 하지 좀 타고 또 몽베스네 또 몽파봐 아도 뭐지 게 khara 그거 또 봐. 아도 따로 나 하여는 얘네다. 아도네바 아도나 사이데기고 아이디 좀 힙버가 내려보고 거의 접부터 절리보고 시 장아이다가 어두에서 액상제 동아이다나 ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯅꯣꯁꯤ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯝꯇ ꯊꯛꯆꯟꯈꯤꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚ꯭ꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯨ